Pambaina lutingba UNLF ki Army Chief 𝗖𝗢𝗡𝗗𝗏𝗧𝗜𝗢𝗓 masung atopa keder ani NIA na fakibabu yaningdaba fongdoktuna Manipur gi mafam kayada haungnaruba tawdana lambi thingba amadi kaithel ban tawbagi khongjang changsinba haukhre makhoi ahum faraga mapanda pukre haibagi pau tabaga yairipokta miyam thongaraktuna lambi thingbagi khongjang changsitke India lenga ka tangdu laita bagi wari sanari ba pambaina lutingba UNLF ki Chief of Army 𝗖𝗢𝗡𝗗𝗏𝗧𝗜𝗢𝗢 Chief Intelligence ingba amadi kedar amaga puna makoi ahum ngasi NIA na fa ki babu yaningdaba fongdoktuna amadi fajan kiba sing condition amata yaudana thadorakadabani haina Kakching district ki mafam kyada khongjang changsinkhre ngasi Kakching district ki district headquarter da laiba Kakching kaithel Kakching lamkhai yauna tongan ba mafam singda maira paibi singna khongjang changsinkhre Kakching kaithel Londuna amadi portfam phamba leptuna Kakching kaithel gi nawhallai mamangda chatakiba miyam gi khongjangda saruk yarambi Kakching apunba nupi luki president chana fongdorakpada Manipur gi hauzik oiriba chireba tanja asida amadi Manipur gi leiba kari oirakadagi haiba ngamdriba tanja asida miyam bu ngakpi senbiriba UNLF ki ita ahumbu fajan kibagi thawong asi Kakching gi mama oivi singna yaba ngamloi makoi ahumbu condition amatta yaudana khudakta thadorakadabani thadoraktaba tarabadi makha taba akanba khongjang kaya changsilakani haiki Kakching lamkhaida khun ngakliba ima event singna changsin kiba khongjangda saruk yarambi jaya khangembamna fongdorakpada India lenga ka pistok tawraga leiraba UNLF ki Army Chief Intelligence amadi Kedar ama ngasi NIA na fajan kibagi maram miyam da khanghallo su tawnariba kuki militant singna ground rule thugai bedana kari amata action laudraga maitei gi khun ngakcheriba ibung ifa isa singda khut thabagi thawong ngasi mama oibi singna yabangam loi fongdoki ngasi gi miyam gi khongjang aduda pistok tawnariba UNLF ki mioi ohum fajan kiba pungkun mari gi manungda thadorakadabani khun ngakpa sing amata faba yaroi karigumba fajan kiba UNLF ki Kedar ohum condition amata yaudana thadorak Trabadi, Maduda Tolakpa Afafata Punamak Manipur Lenga Amadi India Lenga Napugadabani, Isa Singidabak Mama Ikoi Lady, Kunngak Pasing Farak Labadi Mama Ikoi Tumina Leroy, Civil War Tolakani Haiba Kolaukayasu Lauki. Aikoi Army Chief Hagi Bagi Maramse, Aikoi Akupa Maron Kanjaningi, Ceasefire Tauragal Lairaba, Kangu Singsida. Khut thari isinadi aikoi gi khun ngakpa mayam singse aikoi karamna kanbangam gadoribano aduga ceasefire tawribagi maramse kari maram no haibasima su khangbiyo aduga kuki rom saitana ground rule thugaiba yaba aikoi gi dana kari gumba amata tawba yadaba sigumbagi thawongse mama oibi akoina pendre yana aduna aikoi gi icha singse kari gumba condition amata yaudana thadok pirataba taragadi hojik Manipur mai Kani aduga lairiba imam mayam singse civil war thorakani haibasima ai chauthokna haijaramge Army Chief yana fajin chuda lamni sing pungku mari baktuwa pungku mari manungda pungku mari manungda UNLF ki leadership condition namata yaudana